अहानबदा मरेबा पाउ पिजरी पालिबा सेंट्रल गवर्नमेंट असे डेमोक्रेसी की वाहनथोक याउद्रबा गवर्नमेंट नि साइड अरी अलिबम कॉलेज सोलोन सिंदुना खोंजंग चंगसिनख्रे MLA अमबु हातनबा होनबनि हाइना MLA नुरुल हसन फोंदोखरे MLA LM खौटेना नौहोंना नसुआ सामपुरदा एयरपोर्ट अमा साबियु हाइना तक्सिनख्रे अमदे यारिपोक आजाद गोलाइदगिना नोंपोक कैथेन मानबी फावगे लंबी पुंग निफु निपान की टोटे सटडाउन लाउथोखरे खुरुमजरी ममी टीवी ने संदोक्सबा मणिपुरी पाउ मिजिंग ताबिरिबसिंगबु तराम नोकजरी पाउ सदोंगना पिजरी सेंट्रल गवर्नमेंट असे डेमोक्रेसी की बेबु खोंगाउनबा कॉन्स्टिट्यूशन पीबा आर्टिकल राइट क्या थुगाइदना मियाम के मायोक्ता लेबा गवर्नमेंट अमने हाइना साइड अली अरिबमना फोंदोरकले वाफम असे पार्लियामेंट पास तौखिबा वॉफ अमेंडमेंट एक्ट लिसिंग अनि कुनमंगा बु यानिंगदबा फोंदोक्तुना प्रोटेस्ट अगेंस्ट वॉफ अमेंडमेंट बिल लिसिंग अनि कुनमरी द वॉफ अमेंडमेंट एक्ट लिसिंग अनि कुनमंगा वायलेशन ऑफ आर्टिकल 14 25 26 and 300A we reject the templing bill to defend the constitution हाइबा बैनर की मखादा मकामी जमायतु उलामा बोरायांग बिना सिंदुना बोरायांग बिदा चथकिबा मियाम की खोंसत अमदा अली न फोंदोखिबनी महागना मखा तारदुना लिसिंग अनि कुनमरी द पालिबा गवर्नमेंट असिना वॉफ अमेंडमेंट बिल हाइना पुथोकलगा हंदक लिसिंग अनि कुनमंगा द पार्लियामेंट पुथोक्तुना एक ओइना पास तौखिबा असिगे मायोक्ता चटपा खोंसतनी तसेंगना हाइरबदा एक असि इंडिया की कॉन्स्टिट्यूशन की मायोक्ता लेबा एक अमने हाइना लवी मरमदे हाइरबा एक असिना इंडियन कॉन्स्टिट्यूशन की आर्टिकल 14 राइट टू इक्वालिटी आर्टिकल 25 राइट टू फ्रीडम ऑफ रिलीजन आर्टिकल 26 फ्रीडम टू मैनेज रिलीजियस अफेयर्स राइट टू कंजर्वेशन ऑफ कल्चर अमसोंग आर्टिकल 300A राइट टू प्रॉपर्टी सिंग असिगे मायोक्ता पास तौखिबा एक ओइबना मसे यानिंगदे तसेंगना एक असि इंडिया दा लैबा प्रजा मयाम असिगे मायोक्ता लेबा एक अमने अदुना पास तौखिबा एक असे हंदोपियो तसेंगना गवर्नमेंट असे डेमोक्रेसी की वैल्यू याउदबा गवर्नमेंट अमा ओइरकले मसिना इंडियन कॉन्स्टिट्यूशन दा पीरिबा गवर्नमेंट ऑफ द पीपल बाय द पीपल फॉर द पीपल हाइबा डेमोक्रेसी की वैल्यू अदुबु थुगाइरे अदुना इंडिया पुंबदा मुस्लिम खक्तदा टारगेट तौरदुना पास तौखिबा एक असिगे मायोक्ता अखोई मैतै पांगल सिंगसु लई हाइबा अदु उत्पनि हाइखे मकामी जमातु उलामा बोरायांग की लुसिंग मखादा बोरायांग बिदा लेबा CSO सिंग मेरा पाइबी इमा सिंग अमदे प्रजा सेक्शन खुदिंगमंगना सरुक यादुना यामनबा मियोय लिसिंग अनिना अनि हेनमना सरुक यादुना चथकिबा खोंसत अदुना सगांग ताइनबा बोरायांग बि खुल मचिंदगी हौरगा बोरायांग बि कैथेन फावरगा बोरायांग बि खुंजाव पल्ली फावरबा मतुंग लाइंगौ बि फावरबा मतुंगदा बोरायांग बि थोंखोंगदा लैसेनखे सतकिबा लेली अदुदा BJP डाउन नरेंद्र मोदी मुर्दाबाद अमित शाह मुर्दाबाद वॉफ अमेंडमेंट एक्ट यानिंगदे वॉफ प्रॉपर्टी अखोइगिनि हाइबा खोलाव कयासु लाउखे लोइनाना खोंसत अदुदा रिजेक्ट वॉफ बिल प्रोटेक्ट मुस्लिम राइट्स रिजेक्ट द वॉफ एक्ट लिसिंग अनि कुनमंगा डिफेंड द कॉन्स्टिट्यूशन वॉफ एक्ट लिसिंग अनि कुनमंगा ए थ्रेट टू द फंडामेंटल राइट्स हैंड्स ऑफ वॉफ सेफ कॉन्स्टिट्यूशन नो मोर लैंड ग्रैब्स सेफ वॉफ लैंड अपहोल्ड आर्टिकल्स 14 25 26 इंडिया अगेंस्ट वॉफ बिल हाइदुना थाबा प्लेकास्टिंग सिजनखे लोइनना लोइसिलपदा सरुक याखिबा सिंगना मपुगी मिंगदा दुहा पुना तौमिनखि हाइना सुफोंदोरकले 2025 हंदक की पार्लियामेंट सेशन दा वक्फ असिब बिल असिबो एक अना पास तौखिबा सिगी मायोक्तनी हाइरिबा एक असि एखोइना करी मरम की मायोक्ता लेरिबनो हाइ मतमदा हाइरिबा एक असि इंडिया की कॉन्स्टिट्यूशन की मायोक्ता लेबा एकनी मरम दी मसिना इंडिया की कॉन्स्टिट्यूशन के आर्टिकल 14 राइट टू इक्वलिटी आर्टिकल 25 राइट टू फ्रीडम ऑफ रिलीजन आर्टिकल 26 फ्रीडम टू मैनेज रिलीजियस अफेयर्स हाइबा अमसुंग राइट टू कंजर्वेशन ऑफ कल्चर असिना चिंबा लोइनना राइट टू प्रॉपर्टी आर्टिकल 300A असी सिगी मायोक्ता
पास तौखिबा एक ओइबनिना मसी इंडिया की सिटीजन अमाना अखोई की मायोक्ता पास तौबा बिल असी एक असी अखोई यानिंगदे मसी मियाम की मायोक्ता लैबा Mayai Lambi College Students Union na hana pung nifu nipan thakiba fawba mari leinaba authority na ngasi fawba response amata piraktabadage maram oiraga Mayai Lambi College asigi Students Unions amade mahiroi singata naraga matam kaktana solon sinjare makha khongjang kaya ama sangsin bagi dama college asigi mahiroi singna loinana sem sabal loire haina college students singna laukthokkiba matung ngarang wangoi PS na college asi so adu tugairam badage ngasi ayuk chawrang na pung taraga mini kunthrarom taba matamda Mayai Lambi College ke gate mamangda satra satri pumna magna khongjang sangsin ke mahiroi singna kholau kaya su lauke maram sadana oza transfer toba yaningde athuba matamda awatpa oza sing hakadabani college asigi students unions ki social and culture secretary sapam Deepak Singh na haikibada hanadagi college asigi awatpa oza hapiu haiduna leiri bachairak asida college asigi oza khara amuk transfer tokhiba ase yaningde haiduna college asigi student union amade mahiroi single loinana changsinduna lakhibani adubu ngarang dagi college gate mamangda khongjang changsilapani ngarang athengbada wangoi PS laktuna so thugai biram labam adubu ngasi college mahiroi singa loinana amuk college asi thonglon sinduna khongjang changsinkhre ngasi amuk changsinba asi phawba mari leinaba authority na response piraktre authorities singda college asina khanghaningba college asna khangan janing badi satra satri singi hul khangna thabak tawbiu tawbirakta batarabadi college students union amadi mahairoiga loinana akanwa moongda lepa laitana khongjin changchilakki haina su phungdorakli Lambi College की social and culture secretary वाले ले जबनी इसी अखोई उदिक तौजरीबा protest असी हानदगी अखोई college असी की ओजा वाटपा हापियो हाइदुना लेंगे चिरा असीदा college असी दगी ओजा transfer थादोखिबा असी यानिंगदे हाइदुना अखोई student union अमदी college असी की महिरोई सिंगा खंजन चंगजन दुना ngarang दगी college असी की gate lonjan दगी खंजन असी चंगजन जरपनी मसीदा वंगोई PS लाक्तुना ngarang सो थुगाई बिरामे अदुका ngasi अखोई college असी की महिरोई सिंजिगा लोइनाना अमु college asi thong lonjan bagi khongjan si changjan bani asida mari lainabo authority singna satragi hun khangna thabak tawbiraktragadi sidagi hena kan ma khongjang ke ama khoi changjan ba college asi gi mahiroi singa loina sem saba lojar Maram chadro oza transfer tawba yaningde athuba matamda award processing habiyobe athuba matamda award processing habiyobe maram chadro oza transfer tawba yaningde maram chadro oza transfer tawba yaningde athuba matamda oza award processing habiyobe athuba matamda oza award processing habiyobe maram chadro oza transfer tawba yaningde Chaliba tha asigi mangada Porongpat Police Station ki manung chana leiba Khergaon Awang Laikai Khergaon Junior High School manakta thokiba thodok adu khulai paiba mi kharana lusing laga miyam gi mihut oiriba Khergaon Assembly Constituency gi MLA Signurul Hasan the live attempt torok pani haina phongdorakle ngasi MLA asigi mayumda pangthokiba pawni singi unabada mahangna haikibada tha asigi mangagi numidangda mahak masa yauna Khergaon Awang Laikai gi Khergaon Junior High School manak leiba mahakki masan nupi gi mayumda chak chaba lake chak charaba matung mahakki skot atamna live attempt torokhibani mahakki gari da khaktana Maki gari kakhanna bahona ringaida khulai paiba mioi singna mai muthatuna mongonda nung thajilake amade nongmai kapthorake loinana mahak pusupurake thodok aduda mahak tanatana mahaki squad personnel su asopa yauke amade mahaki gari su akai atoi thokki hairi oiriba phibam aduda mahak po hairiba mioi sing asigi makhutagi kanna bahona bada mahaki squad ki maikaida ke su blank fair kapthoke thokiba thodok asi mahaki mathakta life attempt charakpani masigi matangda Porongpat police na numit adudasu motor case ama lakhatke loinana mahak masamang nasu police station asida report ama tauke adubu MLA amada asumna life attempt charakiba asida Tenava Singh asi phabagi paulaitre mahakna makhata na haikibada Khergaon Junior High School gi lamda NAREZA gi makhada land development and compost pit sariba asi kamdongna saribano haibagi matangda mari leinaba official da mahakna mahaki machanupigi mayumda leiringaida phone gi khuthangda wari saki hairi mahaki machanupigi mayumda chak charaba matung hannabagi tholakpada hairiba mioi sing asina mangonda attack adu chatharakibani haina phongdokhe
Churasampur SC MLA LM Khautena mamangdagi hauna Churasampur Airport ama sabiyo haina taksindana lakraba matungda ikui kuidana mamangtha mas kuntra daso New Delhi da leiba GMR Airport Limited ki business chairman GBS Rajuda ayib cherol ama pisinduna Manipur gi Singhi district da Greenfield Airport ama sabiyo haina taksilam lei MLA Khautena GBS Rajuda pishin keba cherol aduda thamliba wafamde Manipur Chingi district sing asi leibak asigi khwaidagi yausinba ngamdaba mafam ama oina Masi demand tawbadi nate adubu matik chaba air connectivity laitabagi ni haike masina maram oiraga Churasampur da Greenfield Airport ama sabirabadi Singhi miyoi sing mayok nariba khudong sadaba sing kokpada natana economic growth ta chawna kanaba pibada natana India gi Act East Policy gi manglan hena mapung phan mangamgani Imphal Airport asina Manipur gi maru oiba gateway oirabasu Hauzik State asida kanglokki oina irang leiba asina Singhi district singdi chawthok sasinda awaba mayoknare masina maram oiraga chawrakna miyoi lak kul lomde India amadi malemgi tongan ba mafam singda chatpada khudong sadaba mayoknare masigi manungda mahairoi singna higher education tawba thabakki damak chatkadaba ana ayeki amade atai hiram singda chatpada khudong sadaba mayoknaduna leire Hauzik Imphal Power Yoba haibasi achoba singnaba ama oibaga loyana aeroplane da chatpa haibasi oithoktaba ama oire haina terol aduda phongdorakle Imphal East ke Andhra Islamic constituency ki manung chaliba Yaripok Azad Golai dagina Nongpok Kaithen Manbi fawbagi lambe ngasi April 9 amade 8 galona ba ahing nongyai dagi pungni phunipan gi oiba total shutdown laukthokre Yaripok to Nongpok Kaithen Manbi Road Development Organization chinduna Yaripok Yambem Nongpok Ningthau Panthoibi Laibung Community Hall da ngasi pangthokpa pawgi mifam amada organization asigi kokan banner Prem Kumar Lokrak pamna pungni phunipan gi total shutdown lauktholaduna haikibada tha asigi Anida Miyam ge oiba mifam ama famduna lambi asida heavy vehicles sing chatpada athingba thambaga loinana numit mangani ge manungda mari leinaba singna koilas thaduna samjin biyo haijake Manipur gi Governor Andro Kendagi MLA Amadi DC Imphal East su ayiba cherol piduna madam kadagi mamangdagi asuk ki matik fibam soktuna leiraklaba lambi ase numit mangani ge manungda samjin birabadi makhan makha kaya gi khongjang jangsin lagani haiba oral yawba memorandum amamam pisinduna haijakrabani adubu ngasi phawbada response amata laktabana total shutdown gi khongjang ase jangsinnabagi warep lobani Total shutdown asida analayeng debakarma mai ising nungsit natana atay amata komthokloi school college na ating bathamgani haike mahakna makhata na haike bada lambi asi sembinaba mamangdasu CM local MLA amade marilainaba authorities sing dasu karak haijakrabani adubu ngasi fawbada chamjin bidabana left line oinariba village mapan gi miyamda asuki matik awaba mayok naduna lakpani karigumba pung kunmari gi Makbigani karigumba pung nimpu nipan gi total shutdown asigi manungda lambi gi koilas thaduna samjin biraktaba tarabadi organization asidaga village mapanda lairiba club organization sing amade mera paibi loop singa loinana makhal makha kayagi akan bakhongjang sing changsinna basu sem sare haina su phongdorakle no pangthok saduna hairi lambi asi sembidana lakpa du semana pai koi hindin government sing da haraga lakpa du koi DC local MLA aduga laiba governor da soi koi memorandum kisan jarure dubu adugi ho responsible bu lakpa bu mo kan koi CSC koi na thaja ki bu mi mangani du pharak ka loidana haying dagi hujara kan da mo du response lakpa bu koi haying dagi horaga habidi nasi ga hinung ai dagi hujara kan da la chali bu lambi si habidi azar bulai dagi na ko pathen ma mi phawgi lambi asi total shutdown gi khungjang tension jaragani hariba total shutdown khungjang asi 48 hours ki puni puni pani oi jagani matele sida ko gi lebiriba government na tuan ba department sing na bari le na department sing na khungjang sida masi gi lambi si am gi initiative si labat pirak ta taraga di makha ta ba tuan ba khungjang kaya ma so ko tension na gi damakta leijeriba committee habidi Yaripok to Nongpok Kaithen Manbi Development Organization siga loina na laiba village mapan gi club mera pai gi
तोान सिविल सोसाइटी ऑर्गेनाइजेशन क्या पुनगा अहेब खुंग क्या चंसनब अखोई सेम साजरी लोना लोना होनजग्रे रेस्पॉन्स लाक्तबना खुंजंग से अखोई मखा चतजरक्तनी लोना लोना खुंजंग रेस्पॉन्स फंगद्रगदि अखोई लंबी सेम कुकी खुलाई पाइबा सिंगना चथाखिबा थासिगी तांग मंगा एप्रिल लिसिंग अनि कुन मंगा गे अयुक पुंग 13 मिनिट 95 ताबदा लिंगमाई कांगुपना खुंदाबा कोनसा खुलदा अतमदना अटैक चथदुना खुनगी सिप अमदि चेयरमैन यावना मियोय क्याबो असोक अपन नंगन खिबबु नगालु कयान यानिंगदबु फुंगदरकले कोनसा खुलदा अटैक चथखिबा अदु फाइजोंग कुकी खुलगे चेप थांगमाइमांग वाफै मुलाई कुकी थांग खुनगी चेप थांगखुलान वाइफै अमसोंग हराउथेन कुकी खुलगे चेप हाउमांग वाइफैना लुसिंगखिबनि हाइरे मसिना ख्वाइदगी लाइबक थिबदि थौदोक थोकपा मतमदुदा लैमखोंग पुलिस स्टेशन के असिस्टेंट सब इंस्पेक्टर कामगिन वाइफै सु थौदोक थोकफमदुदा लैदुना हिंसागी थौदोक अदुदा हकथेंगना मतेंग पांगके हाइना मरम मराल सिरकले कोनसा खुंदा अटैक चथखिबा कुकी सिंगना मसाना लाले हाइना हाइजगदबनि हाइजदब तारबदि लौखटफम थोकपा थबक लौखटलगनि हाइख्रे मणिपुर नागा अमसुंग कुकी सिंगे मरक्ता अतोप्पा कांगलुकी साथीबा इरांग अमा थोक्तनबा इंडिया गवर्नमेंटना कुकी लालहौबा सिंग अमसुंग वॉलंटियर सिंगे मथक्ता खुद थिंजिंदुना कोनसा खुन अमसुंग अतै नागा खुंजा सिंगी खुन सिंगी लमगी जुरिसडिक्शन दा चयेनबा याबा थबक अमता थोगलोइदबनि हाइना नागा लुकयाना फोंदोरकले माइबम बिजय खुमंचा सेक्रेटरी माइबम सागै इबुदो अपोक्पा थौगल लोकंगलैपाक मणिपुरना थादोरकपा चेरोल अमगे मतुंग इन्ना लागलिबा तांग 16 छजिबुगी पूर्णिमा नोमाइजिंग नमिता माइबम सागै इबुदो अपोक्पागी चाकलोन कटपगी थौरम थोकले हाइरे नुमित असिदा माइबम सागै चापुना मंगना मतम चाना लेंबिरक्तुना थौरम असिबु मपुंग फानबियो हाइना पाउजेलगले थौरम असी अयुकी पुंग 3:30 दगी हौरगा अयुकी पुंग 11 फावबदा थौरम लोइसिनगनी हाइना चेरोल असिदा फोंदोरकले ngasi Jiribam Forest Division Jiribam gi Sonapur dagi yong ikai TV Menslo Lolis Laba amakan mangamkri hairi chawrangna kg amaga gram zamri rom lumba yong ikai TV laba adu observation tawna thamlaba matung Ningsing Khul Biodiversity Park Jiribam da asoi angam yawda thadokre hairi सारंग जिले चावल ने खरा मपांगन से कल जान को ngarang ayuk pung 6 lom taba matamda sagobal salam laikai jiri parking jiri bamda tamna chakadaba passenger puba cruiser gari ama check tobada nupi ani dagi yamlaba heroin number 4 shop case kun manga fagat krei Singzamai Police ki SITS Rajib Nalusingba Manpur Police ki team amana draka konana faraba nupi ani adude mayang infan bengunjang bidagi sahani toloibam chahi kulhumdoi apokpa MD Wahamudil amadi hata dagi bebicha sek chahi kunipan mapuroiba MD Yusuf kawi hairi makoi ani ngarang ayuk ziri chakadaba khamna leibag passenger gari sing check tobagi thabak chathabada cruiser gari amada tongduna jiri chatnaba honarambadagi police na makoi anibu singnabadagi wahang pahang chathabaga loyana check tobada showcase kun manga da hapna puramba drakka konana fagat pangamki makoi ani makhata na wahang pahang chathanabagi damang Imphal police station da sinakre hairi
Imphal East District ki Irimbong Police Station ki manung chana leiba kaira Wangkhem Village ki TB Hospital manaktagi security force na aina tingkraba lalharu pripaki cadre ama fare haire paraba cadre adude thoksom ningthem maitai Elias Lingzen chahini phuni pani atopa amadana aina tingkraba lalharu UPPK gi cadre amasu Imphal East District ki Irimbong Police Station ki manung chanba Bebia Pandit Lekai gi Mairasang manaktagi fare haire paraba cadre adude Imphal West District ke Singzamai Police Station ki manung chanba Singzamai Makha Khongnang Phaidek pidagi ningombam Ajit Kumar Singh Elias Khagemba chahini phumapani mangondagi two-wheeler amaga mobile phone amaga fagatke amasong mahak asi Imphal area gi miyam private school amasong college singdagi sen khaibada chenabani haina Manipur Police na thadorakpa warol amana phongdorakle Manipur gi sing amasung tampaki mafam singda security force na area domination amade thibahumba gi thabak leptana chathari amaromda Manipur Police control room na thadorak pacharol amagi matung inna National Highway 2 Imphal Dimapur lambe amade National Highway 37 Imphal Jiribam lambida lamdam asigi tangai fadana nomada changraba yadraba pochai puduna lakpa gari chahumga yankhai mari amade chaniga kunmari hairiba lambi asida apanba yauduna pusilakre makhatana pochai pusilakpada khudong thiba thoktuna magi damak tinganingai oiba mafam singda security force na akan bachachen tharang lakhatke Manipur district pumna makta pamda ba thodok thoktana bagi damak ching amasung tamda puna checkpoint chamaga tara mathoi hangduna achat awok sing check tawduna wahang pahong chathake miyoi amada miphabi pundi yaukhide haire Aroibada maroiba pau pijari Paliba Central Government ase democracy ki wahanthok yaudraba government ni Said Ali Aribam College solon sin na khongjang jang sin kre MLA ama buha na bahona bani haina MLA Nurul Hassan na phongdokre MLA LM Khautena na hongna na Churachampur da airport ama sabiyu haina taksin kre amade yaripok azad golai dagina nongpok kaithen mambi fawbagi lambi pungni phunipan ki total shutdown laukthokre Hauzik oina Mami TV na sandok sabam Manipuri pau losinjare makha taba pawi damak miyeng taduna laibiyu